ngasi phongkiba tongan pauche sing amadi social media dagi lokotjaba pau khara update puduna lakchari ahanbada maruoiba pau Myanmar gi mafam amada Ningtam Lanmee singa yengnaba PDF singa akan mongda khut thongnari Churachandpur district no drone zone lauthokre Miyam gi kholok mayokta term and condition kharada su agreement chahi ama sangtokre Kuki su group ki cadre sing physical verification chathaduna foreign national yaubra haina tidokadori Buffer zone lansinduna Meitei changlakpa yaroi haina KZC na phongdoragli Maui saina su khangnariba Naxalite laloba sing asi surrender tawhanba natraga faba natraga tumna hatriba phawba Modi lengangna tumhina leithokloi haina Amit Shah na phongdoragli India ki Prime Minister Narendra Modi tha asigi tarahumdoida Manipur da laklaba yai haina lengaki maikeidigi Churachandpur amasung Imphal gi Kangla manung yauna mafam kaya akanba mongda semjin sajanbagi thabak chataba hokre Kuki zogi genocide ki justice phangallo haina public rally chatkani Thawai panba singi yeknaba singdi Kuki singni haina phongdoragli chahi ani hena hanna yengbiraktraba Manipur miyamna Prime Minister karamna okpage yengningi haina MP Bimolna phongdoragli Lay ingkhol mutatnaba honaraklabadi naha kaya masa matanda sijanaba sem sare haina lay ingkhol kanba lupna phongdoragli Pumnamak kauthoknaduna India lengangna ingtapa puraknaba honariba asida mateng pangsinsi haina joy kitchenna phongdokkibaga loinana border fencing khaba thinglibasi maram chade mitop sing pulap koksillaga laiminarasi hairibara haina hanglagli Nekam Jemhauge mihat kamari leinana NIA da thigathanba yauna Nekam Thadou Peace Memorial Park sanaba dabi toragli Speaker Saitebata Delhi gi damak Imphal thadokre jiri bamda posting taba CRPF personnel ama masa matomda masagi nongmena kapsin jaduna sijakre Anoba GST da achathau amadi sangomna singba singi mamal September 22 dagi hantaragani nupa macha ama mafam khangdana mangkre Hauji pau santhona pijari Myanmar da Meitei Ningtam Lanmee singa yengnaba PDF singa akan mamongda ngarangdagi khut thongnaba asida PDF ki saita kedar ani si kibaga loinana Meitei Ningtam Lanmee singi nakalda Asok apan amadi asi anak hauji paubugi oina thokpa leitri lanpham asigi makha taba pau ngaiminasi Nakal ahumda yanaba purakpaga loinana Manipur gi apunba saktam amadi integrity kaihendaba haiba wafamda yanaba puraktuna su agreement extend tawkraba matungda national highway singda free movement yahanbaga iroinana makhatana Meitei Kuki ani gi kanglup irang thoktanaba lokolakpa khongthangi charuk ama oina Churachandpur da makal kudingmaki drone balloon na jingba camera record logba yaba instrument kudingmak paibada athingba thamjinkre athingba asi lengaki maikeidigi ayaba ama hek pidriba phawba chanagani haina District Magistrate Churachandpur na public notice ama thokre athingba asi thugairakpa any party da Bharatiya Nyay Sanhitya BNS ki makhada akanba cherak phanghangadori athingba asi September 3 gi numidang wairam pung 6 dagi chatnaba hokre Term and condition ground rule kharada semdok semjin tawroba matung suspension of operation su agreement chahi ama sangdokre amaromda Ministry of Home Affairs amasung Kuki Job Council anigi marakta Delhi da hokiba numit kharani asida wari chanaraba matungda National Highway 2 hangdokpada free moment Kuki Job Council gi maikeidigi ayabo pikre lamdam masigi miyam amadi civil society organization kayana Kuki su group singa chanariba su agreement makhata na chathaba yaroi haina kanna lauringai cherakta Delhi da nakal ahungi oiba mifam pangtoklaba matung suspension of operation su gi ground rule da khara semdok semjin tawraba matung agreement asi sahi ama sangdokpada khuyek pinakre Ministry of Home Affairs Government of Manipur gi mihut sing amadi Kuki National Organization KNO amasung United People's Front UPF ki mihut sing yauna nakal ahungi oiba mifam ama Delhi da pangthokre mifam aduda hana lariba su gi ground rule sing amuk ana yengsilaba matungda khara haptok hapsin tawbata yanaba purakpadagi nakal ahungi marakta suspension of operation su gi agreement sign tawnakhibani mifam aduda nakal ahumna yanakiba ground rule sing adudi Manipur gi territorial integrity da akaiba pidaba
Su group singna India natraga mapal lebaki lalolup amataga samnadaba su group singna mi phaba mi hatpa lanthum manghanba extortion yauna makal amatagi hingsagi thawong chathadaba sugi agreement sign taunariba group singi mathakta army Assam Rifles CRPF amasung state police na operation chathadaba su group ki kedar marakta foreign national Yaoramle makoibu Dilis Tongnaba Security Force na Kedar Singbu Physical Verification ki akan mathabak lokhatpa su group ki Kedar Singna makoi ki khulai manak nakpa BSF CRPF game sinaba haiba wafam sing asida yasinaba purakibani Ministry of Home Affairs ka Delhi da KZC ki mihut chingawari chanaduna National Highway 2 hangdokpada yanakrabasu Meitei na buffer zone lansinduna changlakpadi yaroi haina Kuki Job Council na thadokpa chirol amana phongdoragli Delhi da nakalani ki marakta yanaba purakiba matang aduda media na lana wahan tokpire haina su KZC na phongdoraduna National Highway 2 Imphal Dimapur lambi da hanadagi hauna communication amasung transportation ki thabak chathok chasin adumak tawduna lakli National Highway asi blockade tawbagi wafam laite maram asina reopening haibagi wafam laite media na lana report tawbani Meitei amasung Kuki jo ani ki marakta lairiba buffer zone sing ningtina maintain tawbaga loinana masibu ikai khumnagadabani haiba wafam su thamlakli amaromda kumja lisingani kulumdagi mi ahumdagi Kuki jo miyamgi mathakta chathariba genocide asigi asumba wayal phangalu haiba demand tawduna Kuki Women's Organization for Human Rights na tha asigi taruki ayuk pung 13 dagi hauraga miyamgi khongset ama Churachandpur gi Koite football ground dagi hauraga Tuibongi War of Memorials fawba chatkani haina phongdoragli Mawis haina su khangnaba Naxalite laloba sing asi surrender tawhanba faba natraga tumna hatriba fawba Modi lengang na tumina leithok loi haina Union Home Minister Amit Shah na phongdokre wafam asi Chhattisgarh gi Karingata singsang da leiriba Operation Black Forest da saruk yakiba CRPF Chhattisgarh Police District Reserve Guard amasung Cobra Jawan Singbu Taram Opagi Thoramda Phongdokibani Amit Shah na makata na hai Prime Minister Narendra Modi na Luchingba lengak asina India bu Naxalite amasung Maoist singdagi free oiba lebak ama sungsoi soidana ohengani Operation Black Forest da Jawan Singna utkiba thongna ligjen thagatpum thui Operation asida saruk yakhiba Jawan Sing asi India gi powari da ningsing hauragani amadi chathakiba amadi chathariba anti Naxalite Operation Sing asigi India gi powari da golden chapter ama oina ningsing hauragani hairi panbayabadi Union Home Minister Amit Shah na mathang saigi March phawbugi manungda lebak asidagi Naxalite amasung Maoist maru phangna muthatkani haikiba laikre India ki Prime Minister Narendra Modi tha asigi lagliba tara humdoida Manipur da laglaba yai haina thajanari hiram siga mari leinana lenga ki maikei dagi Churachandpur amasung Imphal ki Kangla manung yauna mafam kaya akan mamong da semjen sajin bagi thabak paikatpa hokre hiram sigi matang da pawse sina phongba pawgi matung ina Churachandpur ki Peace Ground manung da ngasi dagi hauna mangani romgi mamang dagi sengwat sagat bagi thabak sing paikatpa hokibane haujing mafam aduda war feeding matam kharagi oina oigadaba helipad amasung lambi sing semgali madugi mathakta STC amasung BSF ki kem sing mafam sing aduda semnanaba lambi sing security na ngak chenduna semgatli Peace Ground adu semgat pagi thabak adu Guwahati da base toba lanai company amana pairaga mioi lising tara rom changadaba 10 stage green room yauna atai mari leinaba singna semgat chagali thong adu chap chaba manana Imphal gi Kangla manung dasu ngasidagi hapta amaronggi mamangdagi semgat chagatpagi thabak chathaba hokibani hairi Haukiba chahi lisingani kulumdoi me ahumdagi haujik phawba Kuki jo singi mathakta chathariba genocide asigi justice phangba ngamdana leiri thodok sing asigi justice phanglaba khaktada shanti gi solution oigadoribani maram aduna tha asigi taruki ayu pung 13 taba matamda Kuki Women Organization for Human Rights na Kuki jo community singa khucham naraga Kuki jo miyamna mayok nariba award anagi miyot sing asi loisilu Kuki jo singna chathariba ka henba thong sing adugi justice phangalu haiba demand rally ama chatkani hairi Kuki Women's Organization for Human Rights ki Information and Publicity Department na thadokpa chirol amana hai miyoiba khunai mayokta chathaba crime sing khangjin nadana tumina leisinba amasung thodo asida senari basing maning makha tamna chalhanbagi thong asida aikoina kaidongai dasu tumina leithokloi shanti gi oiba mongda chatkadoriba rally asigi khuthangda Government of India Judiciary amasung international community singna Kuki jo miyam da chathariba crime sing asi chakhangnaba thinthaba tawdana justice phanghanaba daita leiba mioi singna mathok taba thabak sing paikatnaba human right equality amasung dignity hengadhanbagi wafam sing asi mapung phana khangangadabani rally asida mipung khudimangna saruk yabinaba so appeal torli
Manipur mang taknaba sinba mioi khunai gi mayokta leiba phurup kanglup singi manungda Kuki singsu amani haibada haimanba thoklaroi khali maramdi hauji state asida chahi ani helaba irang asigi manungda makoina hana Manipur gi singi lamjingda hoba umang kaya kokthoklaga hu pambi popi tharambadagi makatana amuk hena pak channa umang kokthoklaga popi thagalakpagi thong asina maram oiraga lamdam asigi mahoksagi oiba phibamda chauna kahelakpa hengalakli aduga state asigi haukiba lengang na chatharamba war on drugs ki mayokda phongna singnabagi mongda popi pakchana thagalakpa asi malem asida leiriba thawai panba singki mayokda leiba leire haina lauthokpa yare maram asina ngasidagi chahi 50 gi mamangda ningtham thagi matam asi tha 8 oirambani adubu haukiba chahi 5 gi matamgi mamangdagi lamdam asida ningtham thagi matam asi tha 5 gi matam oisilakliba asimak state asida mahoksagi khal kaitharakpagi khudamni maramdi manipurda haukiba chahi kharadagi chatliba chahi asi phawbagi manungda umangi charuk ayamba mangsil lakpana maram oiraga aing asa nong nungsit ki phibamda chauna ohongba lakpadagi nong khara chuba ising ichau hekta thokpa aduga chahi chupa ichin kangdana chelamba turel ke amuk nongju tha hek joksilakpaga ichel kangbagi phibam asina takle madudi state asida mahoksagi khal kaitharakpadagi mayek senglaba khudam ama oiri maram asina Kuki haiba kanglup asi malem prithibida leiriba thawai panba singi khwaidagi yeknaba misak amani haina lauthokpa yare haina phongdorakli Karigumba Prime Minister Narendra Modi na Manipur da laklabadi chahi ani hena mahakna hanna yengbiraktraba Manipur miyamna mahakpu karamna okpage haibadu yengningi haina Lok Sabha gi MP Dr. Angomcha Bimol Akoijamna phongdokre wafam asi Imphal gi GP Women College da sanitary pad vending machine incinerator machine amasung RO water hangdokpagi thoranga mari lenana paumi singna hangba wahang amagi pakhum piraduna phongdokibani PM Modi lakani hariba matang asida paumisna hangba wahangi pakhum piraduna bimolna makatana hai Manipur da haukiba chahi ani henba asida miyamna awa ana amadi misi mina kaya thengnakre miyamna thengnariba awa ana kaya asigi matangda India lengangna karamba mawongda thabak paikhatpage haibadusu miyam pumna magna khangle masi makatana Narendra Modi lakpa matamda miyamna mahakpu karamna okpage haiba adu yengningi haina phongdoragli Miyamda achumba wahel phanganabagi damakta leiriba Temple of Justice haina su khangnariba High Court of Manipur gi complex chakthoknaba Meitei gi khul oiriba lei ingkol muthatpa yaroi karigumba khul asigi miyambu tanthokduna namfuda muthatnaba honarakpa tarabadi akanba khongjang kaya changsinbada natana madugi mayokta naha kaya mathanda sijanaba sem saduna leiri haina lei ingkol kanba luki Joint Secretary Takelambam Git Chandrana phongdorakli wafam asi Imphal East ki manungchana leiba lei ingkol hairiba khul asi High Court ki complex chakthoknaba honabada mangkhiba yana leiriba asidagi kannaba Manipur gi tongan ba CSO ima lukki luchingba sing yauna lei ingkolda pangthokkiba mifam amada wapam asi phongdokhibani mifam asiga mari lenana mahakna makha taraduna hai lei ingkol hairiba khul asi 1990 gi matamda lamdam asida leprosy amadi TB kanna narakpa amadi anaba sing aduga unaba phawkiba matam aduda anaba mayam thaidoktuna khul asida thamkhibani mafam asi yamna natai chadaba sothaba phibamda leirambadagi anabasing aduna matamgi oina semgalaktuna ngasigi phibam asi yawrpa ngamlakibani ngasidi piklaba khul asida mioi 750 khundare amadi masida chahi 15 gi mathaki angang chaniga amasu leiri adubu laibak thibadi lengangna High Court of Manipur yauna capital project semgatnabagi damakta khul asi muthatkiba yabagi mipaiba leibana kumja lising ani mangagi matamdagi ngasi pawba khongjang changsinduna lakli khul asigi miyam tantokpa haibasi kaidownungda yaba ngamloi adumapu tangai fadaba leirabadi mafam chaba yengduna lei ingkholgi miyangna hingliba punsi mahing asidagi khara makhai hena chapaba mafam sing sinbiyu mafam asida leiriba khunja ayambana nomagi churaga chaba ngakteni haiki mahangna makatana amuka phongdokpada Khundariba ahalsing ayambana lairik laisu ningthina khangdabana lairiba mafamsing asi pata tabaki wakhalol leiramde sel puthoklabasu lainaramde adubu akhang ahai kaya thorakpadagi pata tanaba hairubada lengangna ayaba pirakhidre wangkhai kendragi manungda leiriba khul asida thaknaba ising laklamba adusu kaktat pikre hena laibak thibadi awaba amata hanna yengdrabasu election matamda candidate sing vote khombadi adumak laki matamgi leikiba lengak singda khul asina thengnariba kudong chadaba singi matangda hairubada tachin nadana lakli hainasu phongdorakli
Lainaramba nungaitaba pumba kauthoknaduna ingtapa purakpa natana afaba karichu leite punama kauthoknaduna amana amada chumi lale haina tasinnabagi mahut India lengangna ingtapa puraknaba honariba sida miyamna punna mateng pangsinsi haina thangmoiben kendragi MLA khumukcham joy kichana phongdokre wafam asi khuyatongda leiba pukri achoba community hall da pangthokiba junior chamber international wiki thoranga mari lainana pawmisinga unaba amada phongdokibani mahakna hai ngamdamasida afaba thabak ama torokpada criticize tawbagi nabi lairiba asi thadokpa changi afabada pai fatabada fate haibagi thongna leibaga loinana fatabadusu thengnabagi ngambagi thongna leiba changi mi amana soirakpada mi adugi phurup pumba pusinduna communal tasinnaba chinbagi thabak thadokminasi aranba mi adugak maranai tahallaga asoibadu sumthokminasi soikiba pumba kauthoknaduna ngaknaduna ingtapa nungsi chanana leiminanaba honarasi haiki malengi oina lebak amagi marakta boundary khaidokduna fencing khabasi chanai India gi Myanmar ga tainariba mafamsingda fencing khaba thinglebasi tawiganu masidi tawdaba yadraba thabakni aikoigi boundary masak khangna leiba mathoktai India manungda leiba state singi boundary singi yenaba aduna atopa makal amani madudi imung manungda yenaba gumbani board fencing khabada thinglibasi atopa lebaki miyam adu ngamkhai lansilaktuna lamdam asida punna leiminarasi hairibara haina wahang hanglakli Assam ki Karbi Anglong da Leiba Karbi Student Association, Dimasa Student Union, Thadou Student Association, Thadou Women's Union amasung Thadou Inpi ki apunba joint statement amada Thadou Phuruki Luchingba Oiramba Nekam Jemhau Hatkibaga Mari Lenana Mihat Asibu NIA da Tigarhanba Yauna Jemhau ki Pongnapam Manja Khunda Nekam Thadou Peace Memorial Park Chanaba Center amasung Assam government ta taksinkhre body jing asigi apunba statement asina makhata na hai Thadou Phuruki Luchingba Nekam Jemhau August thagi kunthra Karbi Anglongi Manja Kulda mahakna mahaki yumdagi Kuki Militant sing haibadi KRA UKDA amasung KLA gi khulai paiba keder singna pharaba matung ot naiduna hatlaba matung mahaki asiba hakchang adu turelda langthakibadagi hauzik phawba thiba khangdana leiri adubu thodok asi Karbi Anglong district natana Assam da tariba Thadou community singda Kuki Militant group singna chatharakpa miut minei amadi Militant sing asina makutta lo paibagum chathariba thong sing asi Assam lengak amadi center lengakna lumna lokhom thoi amaromda Jemhau mihat asiga mari leinana Karbi Anglong district police na hauzik phawba Miyoi taret phagatuna wahang pahang chathabada mihat aduda chenariba sing asi KRA UKPDA amasung KLA gi keda sing chenai haiba khangle madu makhoi gi marakta Militant sing asida yaurakiba Manipur dagi Kuki macha ani yauri aduga mihat asida mapung oina chenariba Militant sing asigi leader sing adudi hauzik phawba phaba ngamdana leiri yamna nungaitribadi shanti gi lambi puraknabagi damak Imphal da pangthokiba road to peace haiba Meitei gi CSO singa Thadou gi delegate singa wari chanaba yauruba Thadou delegate sing asi Kuki Militant group sing asida social boycott tawduna lakli maramdi Thadou asi Kuki phuruptagi tongale haibasi hariba Militant group asina yaningdabasu utli Manipur Legislative Assembly ki Speaker Thokchom Chaidebrada Delhi ki damak Imphal thadokre mahakna chatkhiba asi Narendra Modi na Imphal da lakaduriba asiga mari lainana chalamba yai panari adubu atopa pawgi likhul amanadi center gi Luchingba singna khudakta laknaba khangalakpadagi Delhi da chatkibani hari hauzik Delhi da state asigi MLA kharasu leiri hainasu makatana phongdoragli Nganang numidang pung mangarom taba matamda Jiribam gi Boro Bekra Police Station manakta leiba kun suba CRPF ki battalion post adugi commander oina leiriba head constable ama masa matomda service nongmaina kapsinduna sijakre hairi pawasina makatana hai leikidraba personnel adugi maming Rabindra Kumar Kawi masagi sahi kuntra mangarom sure apopagi ming HH Rachapal Chan Kawi Jammu Chakra village takini hairi mahak post adugi santi posta duty taringai da thodok adu thokibani nongmei kapagi makol tabadagi post aduda leiba CRPF ki personal sing changsinduna yengluba matamda mahaki makokta nongmaina palaga taduna leramba thengnaki khudakta PHC Boro Bekra da pukhatuna laiganaki tungna district hospital Jiribamda transfer toraki adubu doctor singna Sire haina khangalakibani haire tawdo aduga mari lenana Jiribam police na case ama lokhat kibaga loinana asiba hakchang adu district hospital Jiribam gi mokta post mortem tongna ba thamkre kari marum gi damak personal Rabindra Kumar masa matomta suicide tawduna sijari bano haibagi maram hauzik phawbagi oina dikhang bangamdri
Goods and Services Tax GST Council gi Yankai Taruk Suba Mipam Pangthokibaga Loinana Tax Lobagi Mong Hongdok Hongjin Tokre Chada Manga Amasung Chada Taranipal Haina Makal Ani Thokna Tax Lobaga Loinana Super Luxury Item Singi Oina Chada Nifugi Changda Tax Lobagi Wapam Mipamna Yanaba Puraki Nongna Semdok Laba GST gi Chang Asina Misam Miam da Chawna Kudong Saba Pangalagani Haina Report Amana Pongdoragli Hidak Managa Mari Lainaba Polam Sing Natana Atay Hiram Sing the Logo da Anokba Tax September 22 dagi chanaba horagani haina Union Finance Minister Nirmala Sitaraman na phongdokre state amadi Union Territory kunthama thoi dagi lakpa minister amadi makok thongba official sing yauna pangthokiba mifam aduda Union Finance Minister Nirmala Sitaraman na mayai tangbal loki numit nini subna mifam pangthoknaba thorang toramani adubu matam tensil laga subnagi noma khaktangda mifam loisinki Union Government na lepkiba GST ki chang aduda GST Council na ayaba pikibaga Thong adubu Prime Minister Narendra Modi na thagatpa phongdoragli GST Council na nongna lepkiba tax lobgi chang adugi manungda food water cheese condition milk pata package coconut water soya milk drink nut hidak langthaki polam singda hana chada tarani thogi changda tax lormadugi chada mangada hantakre Makatarapa Aruiba Pauda Nupa Macha Ama Mankre Masagi Chahi Traumdoi Rom Suraba Mayang Imphal Chabung Company Mayai Lekai Dagi Asem Lamngan Ba Koba Nupa Macha Ama Mamang Thagi Kundagi Mayumda Thokibadagi Hanjilakidre Angang Adu Phut Manga Inchi Anirong Wangi Kulei Kuchuni Masam Mui Amasung Tena Kai Masapai Amasung Mit Naha Adu Mui Hairi Mahang Yumdagi Thokiba Matamda Sky blue gi t-shirt ama lit ki blue color gi half pant ama set ki amuba machu gi cross sample ama tong ki kanagumana thengna birabadi manak nokpa police station da paw pibiu haina appeal torogli